David Bao, David. Tuh, aduh gimana? Foto kayak kapning ba, sida loin makapaya ni bako. Juga sini to sina sangi, kau gigi san, saya mungkin makok hai betul sini bako. Nung tu na sini ko, namanya sini bako. Sise keji kya mung hai betul kang dre, 16 di kai bako. Hauji ke namanya ko, keno tau betul, shot put tau betul loy re, hauji ke long jump umuk tau ni bako. Lo sila e bako. Aduh moi loy bagi semua ni tahu leh, ay yung bang canggih ke dress semua leh bako, amda hong ke, kau masih jauh itu. Tapi kan na pangapa price ni ko, cina macam cina ko. Tapi kan naik re, nang kaji naik re, ay tu support mo pang itu. Jadi cumi yang ko, nang na kuai di harau batang kak sikam bono, ay di kang happy ura. Mah hujik tu harau ya bako. Ima hoi si hek la ani hai ba ma na taw si loi re noi indi khang re ba ko aduga aina hauji haija ning mudi sina myam anau ba chahi sina la ko matam jida nusijar ba aigi youtube ki family member sing hai ba ta re ko ana ye yaw dana nunga yai phana pan ba oiro matam chup pada hai ba ta re hantak chahi gi hai maya nusijar ba aigi sina myam han mak da aina ko ngno khulum jari ngasi di kamai tawa video na haibam tamda ko ngasi se akhoi gi chahi anau balakpa adugi su oire aduga gangai su pulap pun bane bako adu gangai numi sida akhoi ima hoi garim hoi mama hoi se akhoi amuk gangai pulap tominaba yauminaba mu lai bako akhoi yumda ko adu pulap nungai na gangai se mapung phana tawa oirege aduna hauji aina hajaning budi chinam yam hantak ki chahi anau bana lakpa sida chinam yam su na da yek taba nungai yai phana pan ba oi rasino ko ai ki video yeng ba mi me yam ko sumai na haija ge chinam ya ado ngasi se hau ba hau tob di khang dre akoi nganu ama thong ni ado nganu do chamin narga yam hau na hai ba ta ko hau chamin narga ngasi ahing ji ma se len doi na hai ba ta re ado akoi se ngasi se gangai ju pulup pun manina ngasi ki gangai gi thorom kai ka se langthanga ga sira maya ma gi ming na kabigai kawe mana pa ming na langthanga kawe bako ado mabani se putho ga haifet uhan ge hai ba tare ko yauhan ge mabani jo kamai tau ge habdo mahau khanghan ge chila gangai gi oiba thorom khra pangthok kani bako ado pangthok budo kai no hai ba matam na khoi lon di tauphai dan chamai hai bako ado Matai lon di kai hai no hai da ai khang dre aduna English ta di long jump ga shot put ke tawdoi ne bako ado horen yengminaru si asi se akoi ima hoi to sida pulap lai re bako anthanga ma su yawalani aduga akoi ngasi yam nuai ne pulani si koi se ko hoji se chak ke ka kam khat pa hore bako smai le re aduga nganu se smai le re ko yam ma chaw budi oidre sina myam sini smai le re haw ba haw ka ba horen samin ne koi ima na chak kan thongi pujari oi ko Sumai lere nganu kiji mata bada alu kiji ani mo hapani ha bata re ko ma insang da thak ni ngai gi mayam do yengo machal mayam ni sina mangkra ni ma si gari mama puthok pro si gari mama puthok ni hai mangkra leire adagi sina kai hai bra hawai kai go ge si je mami nate mami leira muni na panti ga wei ba ko khoilon da si je panti hai ga khange ba ko Panti Hawaii hai raga lumai kang si phadi khom lai re na hangam lai re ko smai lai re mai na nusi na puthok pi se mangkra se ai di hore isa ngam dam ni na mangkra se smai na pulap pum taw ko cha ta re hai ta re ko lau re ga hai ba to hoji se ai gi cha nu pi do ko gangai chat na bani hai raga phajana kb lai ai gi cha nu pi se majak phajabra amta hai bi ramo nusi jarba ai gi chin nau mya ahal man sing ko lam yam hiền bạ ma se ma lo shin na ba hodi kan taw rim ne garim sum yango nang na khwai di harau ba tang khak sikam bono ai di khang hai bi ura ma hodi chu harau e ko ima hoi se hek la ani hai ro ba ma na taw se loi re noi indi khang re ba ko bigai ma taw se ayuk ngata hawal ni na ayung ngata hawal ni wai sit pa khop pa si ga si mu wai tai ni ba ko nungdang da ga tai khai bi ni ing ba ga khang ba ja ante ko di som da ing na phi ma thak ke lai ne ma di se na si ni pa tai khai bi ni se
ꯅꯩꯕꯅꯤꯁꯦ ꯑꯗꯨꯒ ꯇꯁꯦꯡꯅ ꯍꯥꯏꯔꯗꯤꯀꯣ ꯆꯤꯅꯥꯎ ꯃꯌꯥꯝ ꯑꯩꯅ ꯍꯧꯖꯤꯛ ꯈꯤꯇ ꯁꯨꯝ ꯅꯨꯡꯉꯥꯏꯕ ꯃꯥꯟꯕꯩ ꯋꯥꯅꯦꯕꯀꯣ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ ꯑꯩꯁꯤ ꯏꯁꯥꯁꯦ ꯉꯝꯗ꯭ꯔꯒ ꯂꯩꯕꯅꯦꯕꯀꯣ ꯉꯍꯥꯟ ꯒꯥꯏꯔꯤꯝ ꯍꯣꯏꯒꯤ ꯈ꯭ꯔꯤꯁꯃꯥꯁ ꯌꯥꯎꯔꯨꯔꯕꯒ ꯑꯩꯅ ꯚꯤꯗꯤꯑꯣ ꯍꯦꯛ ꯑꯞꯂꯣꯗ ꯇꯧꯔꯒ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯣ ꯑꯗꯨꯗꯒꯤ ꯑꯩꯁꯦ ꯈꯅꯥꯎ ꯅꯥꯕ ꯍꯧꯈ꯭ꯔꯦ ꯑꯗꯒꯤ ꯂꯣꯛ ꯇꯧꯗꯅ ꯈꯣꯠꯇꯅ ꯑꯁ ꯌꯥꯝꯅ ꯉꯔꯥꯡ ꯅꯍꯥꯟꯁꯨ ꯍꯣꯁꯄꯤꯇꯥꯜ ꯆꯠꯂꯨꯏ ꯉꯔꯥꯡ ꯅꯍꯥꯟ ꯅꯠꯇ꯭ꯔꯦ ꯉꯔꯥꯡꯃꯛꯅꯦ ꯍꯣꯁꯄꯤꯇꯥꯜ ꯆꯠꯂꯨꯏꯕꯀꯣ ꯉꯔꯥꯡꯁꯦ ꯍꯣꯁꯄꯤꯇꯥꯜ ꯆꯠꯂꯨꯔꯦ ꯑꯗꯨꯅ ꯍꯤꯗꯥꯛ ꯀꯩꯀꯥ ꯆꯥꯔꯤꯕꯅꯤ ꯏꯁꯥ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯒꯥꯏꯔꯤꯝ ꯍꯣꯏ ꯏꯃꯥ ꯍꯣꯏ ꯂꯥꯛꯄꯁꯤꯗ ꯑꯩꯒꯤ ꯋꯥꯈꯟꯗ ꯈꯔ ꯑꯃꯨꯛ ꯅꯨꯡꯉꯥꯏꯕ ꯐꯥꯎꯋꯦꯀꯣ ꯍꯛꯆꯥꯡꯁꯦ ꯈꯔ ꯅꯨꯡꯉꯥꯏꯕ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦ ꯑꯗꯨ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯆꯤꯟꯅꯥꯎ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯩꯈꯣꯏꯒꯤ ꯑꯅꯤꯁꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯅꯤ ꯄꯨꯟꯕ ꯑꯅꯤ ꯀꯃꯥꯏ ꯍꯥꯏꯁꯤꯒꯦ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯅꯤ ꯍꯥꯏꯗ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝꯅꯥꯛ ꯑꯅꯤ ꯍꯥꯏꯔꯁꯤꯔꯀꯣ ꯑꯩꯁꯨ ꯍꯥꯏꯕ ꯍꯩꯇ꯭ꯔꯦꯅꯦ ꯁꯨꯃꯥꯏꯅ ꯄꯨꯟꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯃꯤ ꯌꯥꯝꯅ ꯂꯩꯕ ꯅꯠꯇꯦ ꯑꯗꯨꯗꯨꯅ ꯏꯃꯥ ꯍꯣꯏ ꯀꯕꯤꯒꯥꯏ ꯍꯣꯏ ꯒꯥꯏꯔꯤꯝ ꯍꯣꯏ ꯃꯅꯥꯎ ꯅꯨꯄꯥ ꯍꯣꯏ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯥꯛꯑꯒ ꯁꯨꯃꯥꯏꯅ ꯄꯨꯂꯞ ꯏꯟꯖꯣꯏ ꯇꯧꯔꯒ ꯌꯥꯎꯃꯤꯟꯅꯕꯁꯦ ꯁꯤꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯍꯔꯥꯎꯋꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯆꯤꯟꯅꯥꯎ ꯃꯌꯥꯝ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯍꯥꯟꯅꯗꯒꯤ ꯄꯤꯛꯏꯉꯩꯗꯒꯤ ꯃꯤ ꯌꯥꯝꯅ ꯍꯧꯔꯛꯇꯦꯕꯀꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯃꯤ ꯌꯥꯝꯅ ꯄꯨꯟꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯌꯨꯝꯗꯀꯣ ꯑꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯨ ꯊꯣꯛꯏꯗꯣ ꯌꯦꯡꯉꯨꯇꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯃꯁꯛ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯨꯇꯣ ꯌꯦꯡꯉꯨꯇꯣ ꯃꯥꯒꯤ ꯃꯁꯝ ꯁꯦꯝꯗ꯭ꯔꯤ ꯍꯥꯏꯀꯣ ꯑꯁ ꯅꯩꯗꯦꯗꯒ ꯆꯥꯡꯅ ꯀꯕꯨꯏ ꯃꯤꯅꯥ ꯂꯨꯏ ꯀꯩꯗ ꯅꯒ ꯑꯁ ꯅꯩꯔꯦ ꯑꯩꯈꯣꯏ ꯒꯥꯔꯤ ꯃꯅꯥꯎꯄꯥꯁꯦ ꯈꯔ ꯅꯩꯕꯅꯦꯀꯣ ꯁꯤꯅ ꯑꯇꯣꯝꯕꯅꯤ ꯁꯤ ꯈꯔ ꯌꯥꯝ ꯂꯝꯍꯦꯟꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯁꯤꯁꯦ ꯁꯤꯅ ꯈꯔ ꯇꯧꯕꯅꯦ ꯁꯤꯅ ꯃꯌꯥꯝꯕ ꯁꯤꯅ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯕꯅꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯁꯝꯗ ꯑꯉꯥꯡꯕ ꯁꯪꯈꯤꯕ꯭ꯔꯣ ꯁꯤꯅ ꯑꯩꯈꯣꯏ ꯃꯥꯃꯅꯤ ꯃꯥ ꯀꯟꯅ ꯆꯥ ꯊꯛꯏ ꯍꯧꯖꯤꯛꯁꯦ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ kan sarau ne Happy New Year Happy New Year khoi khun gi pakhang machasingne si laise chinam yam ko khoi khun gi pakhang machase ne ne ko ding do pang mi 1 2 3 Happy New Year! nai na ga nam mi ke ko ge Rangam. ba pi ma ma ni ngo nang gi de Thôi thôi. thôi thôi ꯍꯧꯖꯤꯛꯁꯦ ꯅꯨꯡꯁꯤꯖꯔꯕ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯍꯧꯖꯤꯛꯁꯦ ꯑꯩꯁꯦ ꯊꯣꯛꯑꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯄꯥꯈꯪ ꯐꯥꯟꯗ ꯆꯠꯅꯕ ꯍꯧꯖꯤꯛꯁꯦ ꯑꯗꯨꯒ ꯄꯥꯈꯪ ꯐꯥꯟꯗ ꯆꯠꯂꯒ ꯂꯝꯄꯥꯛꯇ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕ ꯅꯨꯡ ꯂꯪꯅꯕꯤ ꯑꯗꯒꯤ ꯀꯩꯅꯣꯒ ꯂꯣꯡꯖꯝꯒ ꯇꯧꯕ ꯍꯥꯏꯕꯗꯣ ꯁꯣꯝꯗꯅꯦꯕ ꯇꯧꯗꯣꯏꯁꯦꯀꯣ ꯑꯥꯎ ꯇꯧꯁꯤꯜꯂꯣ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯃꯧꯁꯤꯡꯒꯤ ꯀꯩꯅꯣꯅꯤꯀꯣ ꯕꯣꯠꯅꯦ ꯍꯟꯗꯛꯀꯤ ꯗꯦꯀꯣꯔꯦꯁꯟꯁꯤꯗꯤ ꯄꯨꯔꯥ ꯃꯩꯅꯤꯀꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒ ꯍꯥꯏꯔꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯅꯤꯡꯕꯗꯤ ꯆꯤꯟꯅꯥꯎ ꯃꯌꯥꯝ ꯑꯅꯧꯕ ꯆꯍꯤꯁꯤꯅ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯅꯨꯡꯁꯤꯖꯔꯕ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕ ꯑꯣꯏꯔꯣ ꯃꯇꯝ ꯆꯨꯞꯄꯗ ꯍꯥꯏꯕ ꯇꯥꯔꯦ ꯍꯟꯗꯛ ꯆꯍꯤꯒꯤ ꯁꯦꯀꯣ ꯑꯩꯒꯤ ꯈꯨꯟ ꯉꯥꯛꯄ ꯑꯅꯤ ꯊꯣꯔꯛꯏꯁꯤꯗ ꯈꯨꯟ ꯉꯥꯛꯄ ꯑꯅꯤꯅꯦꯁꯦ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯒꯥꯡꯉꯥꯏꯒꯤꯀꯣ ꯒꯦꯠꯅꯤꯀꯣ ꯆꯤꯟꯅꯥꯎ ꯃꯌꯥꯝꯁꯤꯅꯀꯣ ꯒꯥꯡꯉꯥꯏꯒꯤ ꯒꯦꯠꯅꯤꯇꯣ ꯆꯀꯥꯡ ꯖꯉꯥꯏ ꯂꯩꯁꯥꯡꯈꯣꯡ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯑꯣꯐ ꯍꯥꯏꯁꯤꯀꯣ ꯁꯤꯗ ꯂꯩꯔꯦ ꯈꯪꯁꯨ ꯍꯥꯏꯕꯗꯣ ꯁꯤꯅꯦꯕꯀꯣ ꯁꯤꯔꯕ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯁꯤꯅꯤꯇꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯍꯦꯛ ꯍꯪꯕꯤꯕꯗꯣ ꯑꯁꯣꯝꯗ ꯋꯥꯡꯒꯣꯏ ꯂꯩꯔꯦ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯂꯛꯁꯃꯤ ꯕꯖꯥꯔ ꯂꯩꯕꯅꯦꯕꯀꯣ ꯑꯁꯤꯒꯤ ꯃꯌꯥꯏꯁꯤꯒꯤ ꯃꯅꯨꯡꯁꯤꯗꯅꯦꯕ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ ꯆꯤꯟꯅꯥꯎ ꯃꯌꯥꯝ ꯀꯣ ꯑꯗꯨꯅ ꯑꯗꯨꯗꯤ ꯆꯪꯃꯤꯟꯅꯔꯨꯔꯁꯤ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯃꯤꯟꯅꯔꯨꯔꯁꯤ ꯑꯩꯁꯨ ꯉꯍꯥꯟꯒꯩ ꯅꯥꯔꯒ ꯏꯁꯥ ꯉꯝꯃꯒ ꯂꯩꯕꯅꯤꯅ ꯍꯥꯏꯕꯗꯤ ꯀꯃꯥꯏ ꯇꯧꯒꯦ ꯍꯥꯏꯕꯗꯨ ꯑꯩꯁꯨ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯈꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯅ ꯉꯁꯤꯁꯦ ꯌꯦꯡꯃꯤꯟꯅꯔꯨꯔꯁꯤ ꯀꯌꯥꯃꯨꯛ ꯐꯖꯕ ꯍꯥꯏꯕꯗꯨꯀꯣ ꯑꯗꯨꯝ ꯃꯌꯥꯝꯗ ꯑꯩꯁꯨ ꯎꯍꯟꯅꯤꯡꯕꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯅ ꯑꯩꯈꯣꯏꯒꯤꯀꯣ ꯐꯣꯇꯣ ꯕꯨꯠ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯐꯣꯇꯣ ꯀꯩꯀꯥ ꯀꯥꯞꯅꯤꯡꯕ ꯁꯤꯗ ꯂꯣꯏꯅꯃꯛ ꯀꯥꯞꯄ ꯌꯥꯔꯅꯤꯕꯀꯣ ꯑꯗꯨꯒ ꯁꯤꯅꯤꯇꯣ ꯁꯤꯅ ꯁꯟꯒꯤ ꯑꯩꯈꯣꯏꯒꯤ ꯁꯟ ꯑꯁꯦꯡꯕꯒꯤ ꯃꯀꯣꯛ ꯍꯥꯏꯕꯗꯣ ꯁꯤꯅꯦꯕꯀꯣ ꯌꯦꯡꯉꯨꯗꯨ ꯁꯤꯅ ꯃꯌꯥꯝ ꯀꯤꯗ꯭ꯔꯣ ꯁꯨꯃꯥꯏꯅ ꯂꯩꯔꯤꯗꯣ ꯑꯗꯨꯒ ꯁꯤꯅ ꯑꯩꯈꯣꯏ ꯆꯤꯡꯗ ꯀꯩꯀꯥ ꯑꯩꯈꯣꯏ ꯏꯅꯦ ꯃꯌꯥꯝꯅ ꯁꯤꯖꯤꯟꯅꯕ ꯄꯣꯠꯇꯣ ꯁꯤꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯤꯒꯨꯝꯕ ꯃꯈꯜ ꯑꯃꯅꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯁꯨ ꯃꯃꯤꯡꯁꯦ ꯍꯥꯏꯕ ꯍꯩꯇ꯭ꯔꯦ ꯁꯤꯁꯦ ꯑꯩꯈꯣꯏ ꯂꯣꯟꯗꯗꯤ ꯀꯥ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯈꯪꯅꯕꯅꯦꯕꯀꯣ ꯃꯩꯇꯩꯂꯣꯟꯗꯗꯤ ꯀꯩ ꯀꯧꯕꯅꯣ ꯈꯪꯗꯦ ꯁꯤꯗ ꯌꯥꯜꯂꯤꯕꯁꯦꯀꯣ ꯇꯥꯒ ꯁꯨꯃꯥꯏꯅ ꯊꯝꯃꯒ ꯂꯩꯗꯣ ꯌꯥꯝꯅ
ꯐꯖꯔꯅꯤ ꯁꯤꯗ ꯐꯣꯇꯣ ꯀꯥꯞꯄꯁꯦ ꯁꯤꯒꯤꯁꯦ ꯋꯥꯅꯤ ꯇꯨ ꯁꯤꯅ ꯃꯌꯥꯝ ꯋꯥꯗ ꯇꯧꯔꯒ ꯁꯪꯕꯅꯦꯕꯀꯣ ꯋꯥꯅꯦꯕ ꯁꯤ ꯋꯥꯗ ꯇꯧꯔꯒ ꯔꯪ ꯁꯪꯖꯤꯟꯕꯅꯦꯕ ꯅꯨꯡꯗꯥꯡꯗꯅꯗꯤ ꯍꯦꯟꯅ ꯐꯖꯗꯣꯏꯅꯤꯀꯣ ꯁꯤꯁꯦ ꯍꯧꯖꯤꯛ ꯅꯨꯡꯁꯥ ꯊꯣꯛꯏꯕꯩꯅꯦ ꯂꯥꯏꯠ ꯀꯩꯀꯥ ꯊꯥꯜꯂꯛꯄ ꯃꯇꯝꯗ ꯍꯦꯟꯅ ꯐꯖꯗꯣꯏꯅꯦ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯍꯣꯏ ꯂꯥꯎꯕ ꯍꯥꯏꯅꯀꯣ ꯁꯤ ꯇꯧ ꯂꯩꯔꯦ ꯁꯤꯅ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣꯀꯣ ꯃꯌꯥꯝꯁꯤꯗ ꯃꯌꯥꯝ ꯑꯃ ꯆꯠꯂꯤꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯝꯄꯥꯛꯇ ꯊꯣꯛꯇꯣꯏꯅꯦꯕꯀꯣ ꯂꯝꯄꯥꯛꯇ ꯊꯣꯛꯂꯕ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯕꯗꯣ ꯅꯨꯡ ꯀꯩꯀꯥ ꯂꯪꯅꯕ ꯆꯣꯡꯅꯕ ꯑꯩꯈꯣꯏꯒꯤ ꯂꯣꯡꯖꯝ ꯀꯩꯀꯥ ꯆꯣꯡꯕꯗꯣ ꯑꯗꯨ ꯄꯥꯡꯊꯣꯛꯇꯣꯏꯅꯦꯕꯀꯣ ꯍꯧꯖꯤꯛꯁꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯄꯥꯈꯪ ꯐꯥꯟꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯇꯧꯒꯗꯕ ꯃꯐꯝ ꯐꯥꯎ ꯊꯣꯛꯇꯣꯏꯅꯦꯕ ꯍꯧꯖꯤꯛꯁꯦ ꯑꯥꯗ ꯂꯩꯁꯥꯕꯤ ꯃꯁꯛ ꯐꯖꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯦꯀꯣ ꯄꯥꯈꯪ ꯃꯌꯥꯝ ꯌꯦꯡꯍꯧꯔꯣ ꯁꯤꯅ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯣꯡꯖꯝ ꯇꯧꯒꯗꯕꯗꯣ ꯁꯤꯅꯦꯕꯀꯣ ꯌꯥꯝ ꯁꯥꯡꯕꯅꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯥꯗ ꯐꯥꯎꯅꯤ ꯇꯨ ꯍꯧꯖꯤꯛꯁꯦ ꯉꯁꯥꯏꯒꯤ ꯅꯨꯡ ꯂꯪꯕ ꯍꯥꯏꯕꯗꯣ ꯑꯩꯅꯀꯣ ꯑꯗꯨꯒ ꯂꯣꯡꯖꯝ ꯇꯧꯕ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛꯁꯦ ꯇꯧꯔꯅꯤ ꯁꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯒꯤ ꯂꯝꯄꯥꯛꯅꯦꯕꯀꯣ ꯁꯤꯅ ꯃꯌꯥꯝ ꯁꯤꯒꯤ ꯂꯝꯄꯥꯛꯁꯤꯗ ꯀꯨꯝꯁꯤ ꯈꯨꯗꯤꯡꯒꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁꯤꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯥꯡꯊꯣꯛꯑꯦꯕꯀꯣ ꯑꯗꯣ ꯉꯁꯤꯁꯨ ꯑꯃꯨꯛ ꯃꯌꯥꯝꯅ ꯌꯥꯝ ꯋꯥꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯛꯄ ꯅꯨꯃꯤꯠ ꯍꯥꯏꯕꯗꯣ ꯉꯁꯤ ꯑꯣꯏꯔꯦ ꯑꯗꯣ ꯉꯁꯤꯁꯦ ꯑꯃꯨꯛ ꯄꯥꯡꯊꯣꯛꯑꯅꯤ ꯑꯦꯂꯥꯏꯟꯃꯦꯟ ꯁꯦꯝꯃꯤꯀꯣ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡ ꯂꯪꯕꯒꯤ ꯁꯣꯠꯄꯨꯠ ꯇꯧꯅꯕ ꯅꯨꯡꯗꯨꯅ ꯁꯤꯅꯦꯀꯣ ꯁꯤꯅ ꯃꯌꯥꯝ ꯁꯤꯅꯦꯕꯀꯣ ꯁꯤꯁꯦ ꯀꯦꯖꯤ ꯀꯌꯥꯃꯨꯛꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯦ 16ꯗꯤ ꯊꯥꯏꯕꯀꯣ ꯁꯤꯁꯦ ꯌꯥꯝ ꯂꯨꯝꯕꯅꯤꯀꯣ ꯁꯤꯁꯦ ꯌꯥꯡꯕ ꯃꯥꯟꯕꯩ ꯋꯥꯅꯤ Kangai Kanana Tao Hairum Lang Duai Hai from now Padong today ꯄꯥꯈꯪ ꯃꯌꯥꯝꯒ ꯑꯗꯒꯤ ꯅꯨꯄꯤ ꯊꯤꯔꯕ ꯅꯨꯄꯥ ꯃꯌꯥꯝꯒ ꯀꯝꯄꯤꯇꯤꯁꯟ ꯇꯧꯅꯗꯣꯏꯅꯦꯕꯀꯣ ꯍꯧꯖꯤꯛꯁꯦ ꯁꯣꯝꯗ ꯂꯣꯏꯅ ꯂꯦꯞꯅ ꯂꯩꯔꯤꯗꯣ ꯃꯣꯏꯒꯤ ꯍꯧꯖꯤꯛ ꯂꯪꯒꯗꯕ ꯃꯤ ꯃꯌꯥꯝꯗꯣ ꯑꯍꯥꯟꯕꯒꯤ ꯔꯥꯎꯟꯁꯦ ꯍꯧꯖꯤꯛꯁꯦ ꯄꯥꯈꯪꯒꯤ ꯃꯀꯣꯛꯁꯦ ꯍꯥꯟꯅ ꯊꯣꯛꯑꯦꯀꯣ ꯄꯥꯈꯪ ꯃꯀꯣꯛ ꯄꯥꯈꯪꯁꯤꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯠꯅꯦ ꯍꯣꯔꯦꯟ ꯂꯣꯡꯖꯝ ꯄꯥꯔꯇꯤ ꯁꯤ ꯂꯩꯔꯦ ꯁꯤꯁꯨ ꯂꯣꯡꯖꯝꯗꯤ ꯈꯔ ꯇꯧꯕꯅꯦ ꯑꯩꯈꯣꯏ ꯏꯌꯥꯝꯕꯁꯦ ꯕꯥꯏꯅꯤꯡꯗꯤꯡꯁꯨ ꯃꯥꯗꯤ ꯈꯔ ꯇꯧꯕꯅꯦ ꯁꯤꯁꯦ ꯁꯤꯅ ꯈꯔ ꯇꯧꯕꯅꯦ ꯃꯥꯅ ꯁꯣꯠꯄꯨꯠꯇ ꯁꯤ ꯈꯥꯟꯕꯤ ꯂꯩꯔꯦ ꯈꯥꯟꯕꯤ ꯈꯥꯂꯤꯠ ꯁꯤ ꯂꯩꯔꯦ ꯁꯤꯗ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯑꯕꯥꯇꯔ ꯍꯥꯏꯒ ꯈꯪꯅꯔꯤꯕ ꯑꯗꯨꯒꯨꯝꯂꯕ ꯌꯥꯝ ꯋꯥꯡꯕꯅꯦ ꯁꯨꯃꯥꯏꯅ ꯇꯧꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯁꯤꯅ ꯑꯩꯈꯣꯏ ꯀꯥꯏꯀꯨ ꯄꯤꯛꯏꯉꯩꯗꯒꯤ ꯀꯥꯏꯀꯨ ꯌꯥꯝ ꯄꯥꯝꯃꯦꯅ ꯀꯥꯏꯀꯨ ꯑꯣꯏꯅ ꯀꯧꯈꯤꯕ ꯁꯤꯅ ꯑꯩꯈꯣꯏ ꯏꯅꯥꯎꯄꯥꯅꯤ ꯌꯥꯝꯅ ꯌꯪ ꯑꯣꯏꯔꯕ ꯏꯟꯈꯠꯂꯛꯏꯕ ꯑꯩꯈꯣꯏ ꯏꯅꯥꯎꯄꯥꯅꯤ ꯁꯤꯅ ꯌꯥꯝ ꯋꯥꯡꯅ ꯂꯪꯈ꯭ꯔꯦ ꯍꯧꯖꯤꯛꯀꯤꯗꯣ ꯌꯧꯈ꯭ꯔꯦ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯁꯦ ꯃꯤꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛꯁꯨ ꯌꯥꯝꯅ ꯎꯑꯦ ꯄꯨꯂꯞꯁꯨ ꯊꯣꯛꯂꯛꯄꯩꯔꯥ ꯈꯪꯗꯦꯀꯣ ꯌꯥꯝꯅ ꯐꯖꯔꯦ ꯁꯨꯃꯥꯏꯅ ꯍꯧꯖꯤꯛ ꯂꯪꯗꯣꯏꯁꯤꯅ ꯑꯩꯒꯤ ꯏꯆꯦ ꯅꯨꯄꯥ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯀꯕꯤꯒꯥꯏ ꯍꯥꯏꯅ ꯃꯥꯏ ꯃꯤꯡ ꯀꯧꯕꯅꯦ ꯑꯗꯣ ꯌꯦꯡꯉꯁꯦ
ค่อยมาอุ้งเชียวว่าใช่ที่ที่จะมาต้นเรียกไปเยงเลยเราไม่ใช่เราไม่เอาเมื่อกี้คริสต์มาสที่ชุดคริสต์มาสทรีชุดเลยดีก็ใช่เราไม่เอาก็ที่เลยทุกคนมาสิมาต้นได้ยามตรงไงเยงเลยเราไหมมาสินะไอ้กี่ยามนะลูน่ะตินนะรู้ป่ะไอ้กี่อิมานนะเป็นยังไงก็มาสินี่เขาสิอาชามายามนะทำนั่นสิใช่เราไม่เอาสินี่มาพาสต้าต้องมาเลยอันตักสิสิว้ายตัวอะดูกี่มาที่วางเลยไอชูชาตินุ่งที่นุ่งไอเตะดูบุจะหิมาได้มักตลาดคนนี้นะก็ชมพยายามกินตาอัมตันหลังยังไงงำเรยังไงก็สิน้องเนี่ยโอเคนุ่งดังที่ยามพัฒน์นี่ก็decoration ใช่วิดีโอนำมาคุยกันก็ชีมาปาเสลิชาบีมียามเช่นจุมตาบะโฟกัสตัวกันนำมาเมย์บอกก็ดูนั่นเองบะที่น้องเนี่ยคนกิลิชาบีมียามเนี่ยตัวอาป้ามาเลยว่ายังไม่รู้ที่น้องมียามมาเลยตัวมาสักร้อยพันจับนี่ก็เขาที่กี่ที่น้องมียามก็แค่โน้ตตัวบุตรชดปุ๊บตัวบุตรเลยเลยเขาที่กี่ลงจำอมุกตัวนี่บอกก็ลงจำนั่นดิงั้นใช่กี่ชดปุ๊บนั่นดิมีเช่อาหารสิ่งให้ไปได้เลยอาหารสิ่งนั้นแค่งำเลยบอกก็แล้วลงจำนั่นดิอ่างสิ่งนี้มั่วให้ไปได้เลยก็อ่างให้ดิค่อยกูมาลงกาสิ่งกี่ให้ไปได้เลยก็ให้ดิมาชาโมหูโดมาย่างกังบุษเลยเลยแต่กี่อินคัลลักปั๊มมายามนี่นะยามกันส่งไงบอกก็เดี๋ยวที่มือยังมีนั่นใช่ซีซูค่อยน้องปานนี่พัฒน์ส่งมันเนี่ยมั่งจะฮิตกันจะมาเนาะพาเราลงจำปาร์ตี้นี่ก็สินะสินะลงจำนี่ก็สิน้องไม่เอาสินะลงจำนี่เนี่ยส่งตัวสิค่อยยามมันเนี่ยพอดีส่งเธอเท่าไหร่วางเลยทาเลยมาดิพันตะกี้กังไงสิดิมียามพุ่งมาจะพาเลยก็เยี่ยมไปแล้วทำให้เจ้าดูกินมาติ๊กเปเลยอันโตคงพร้อมตัวนั่งโทกี่ปะตาวโคตรอาเซียก็ไม่อาเซียเดวิดเปล่าเดวิดพักเลยเดวิดนะ난까지 짱 먹으면 좋이다. 허직체 지나면 거 거의 매양 플럽 거기 허직이 마사나도 로이럽니다. price per second 탈다부터 adu mayamdo ye thokna ba sum taw lei re adu na myam e minner se ai su nga sai sik ma tai ke ne adu price lo ye price ke to pe ne ko sina numidang oi ra bani na ko mai se decoration se kra phajara ni sina fast ta ki du ne ko sai nung lang ma da sot put da 사기 숏부터 세컨 따기부터 거 이네 gari mana upana 동점다 price 마 방글에 너 실라 에버거
ꯑꯗꯣ ꯃꯣꯏ ꯂꯣꯏꯕꯒꯤ ꯁꯨꯃꯥꯏꯅ ꯇꯧ ꯂꯩꯔꯦ ꯑꯩ ꯌꯨꯝ ꯐꯥꯎ ꯆꯪꯈꯤꯒꯦ ꯗ꯭ꯔꯦꯁꯁꯦ ꯃꯣꯠꯂꯦꯕꯀꯣ ꯑꯝꯇ ꯍꯣꯡꯈꯤꯒꯦ ꯑꯩꯈꯣꯏ ꯃꯥꯁꯨ ꯌꯥꯎꯔꯦ ꯇꯨ ꯀꯕꯤꯒꯥꯏꯅ ꯐꯪꯉꯛꯄ ꯄ꯭ꯔꯥꯏꯖꯅꯤꯀꯣ ꯆꯤꯟꯅꯥꯎ ꯃꯌꯥꯝꯁꯤꯅꯀꯣ ꯀꯕꯤꯒꯥꯏ ꯅꯩꯔꯦꯀꯣ ꯅꯩꯔꯦ ꯅꯪꯒꯥꯁꯨ ꯅꯩꯔꯦ ꯑꯩꯁꯨ ꯁꯄꯣꯔꯠ ꯑꯃ ꯐꯪꯉꯤꯗꯨ ꯍꯧꯖꯤꯛꯇꯤ ꯂꯣꯏꯔꯦ ꯉꯁꯥꯏꯒꯤ ꯄꯥꯈꯪ ꯐꯥꯟꯗ ꯑꯃꯨꯛ ꯆꯪꯗꯣꯏꯅꯦꯕꯀꯣ ꯑꯩꯁꯨ ꯍꯧꯖꯤꯛ ꯑꯃꯨꯛ ꯆꯠꯂꯨꯗꯣꯏꯅꯦ ꯑꯩ ꯐꯤꯔꯣꯟꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯣꯠꯂꯦꯕꯀꯣ ꯑꯝꯇ ꯍꯣꯡꯈꯤꯒꯦ ꯑꯗꯨꯅ ꯑꯩꯁꯨ ꯋꯤꯟꯅꯔꯒꯤꯀꯣ ꯀꯩꯅꯣ ꯑꯃꯗꯤ ꯐꯪꯉꯤꯗꯨ ꯁꯤꯟꯊꯣꯜ ꯑꯃꯗꯤ ꯐꯪꯉꯦ ꯑꯗꯨꯒ ꯑꯩꯅ ꯅꯣꯛꯅꯤꯡꯅꯕꯅꯤꯅ ꯇꯧꯔꯨꯕꯗ ꯁꯤꯠꯂꯦ ꯍꯥꯏꯕ ꯇꯥꯔꯦ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯑꯩꯒꯤ ꯀꯦꯃꯦꯔꯥꯁꯦꯀꯣ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯈꯤꯇꯪꯗꯤ ꯁꯦꯡꯕ ꯋꯥꯠꯄꯅꯦꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯔꯣꯏ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯌꯨꯝ ꯍꯜꯂꯛꯏꯕꯀꯣ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯏꯔꯨꯖꯕ ꯃꯥꯏꯊꯖꯕ ꯇꯧꯔꯒ ꯍꯣꯔꯦꯟ ꯑꯃꯨꯛ ꯊꯣꯛꯎꯗꯣꯏꯅꯦ ꯅꯨꯃꯤꯗꯥꯡꯗꯀꯣ ꯑꯗꯨꯒꯤꯁꯨ ꯑꯩ ꯃꯇꯦꯛ ꯑꯃ ꯍꯥꯞꯄꯛꯀꯦꯀꯣ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯀꯣ ꯉꯁꯤ ꯐꯥꯔꯁ ꯗꯦꯒꯤ ꯒꯪꯉꯥꯏꯒꯤ ꯅꯨꯃꯤꯠꯀꯤꯅꯦꯕ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯁꯦꯀꯣ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯑꯁꯤꯗ ꯃꯩ ꯑꯁꯦꯡꯕ ꯂꯧꯅꯕ ꯍꯥꯏꯔꯒ ꯁꯤ ꯃꯩꯁꯦ ꯎꯗ ꯇꯧꯔꯒ ꯇꯛꯈꯠꯇꯧꯔꯤꯕꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯍꯥꯏꯐꯦꯠ ꯌꯦꯡꯃꯤꯟꯅꯁꯤ Hỏi tàu ấy, tổng thầu á, tổng thầu tốt, thầu cũng đi thôi. Thầu gắng cả thằng nó cũng bị gồng dài như thế nào. ꯃꯩ ꯂꯧꯕꯒꯤ ꯃꯇꯥꯡꯗꯣ ꯃꯩꯗꯤ ꯂꯧꯔꯦꯕꯀꯣ ꯅꯝꯍꯧꯗ꯭ꯔꯦ ꯑꯩꯅ ꯁꯣꯝꯗ ꯆꯤꯡꯕꯗꯣ ꯆꯤꯡꯉꯤꯉꯩꯗꯀꯣ ꯑꯩꯁꯨ ꯀꯥꯎꯍꯧꯔꯕ ꯑꯗꯣ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯗꯤ ꯃꯩ ꯂꯧꯕ ꯂꯣꯏꯔꯦ ꯌꯨꯝꯗ ꯆꯪꯉꯅꯤ ꯑꯗꯨꯒ ꯍꯣꯔꯦꯟ ꯏꯔꯨꯖ ꯃꯩꯗ ꯊꯣꯛꯂꯒ ꯑꯃꯨꯛ ꯊꯣꯔꯛꯑꯒꯦ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯅꯨꯃꯤꯗꯥꯡꯒ ꯑꯣꯏꯔꯦ ꯈꯔ ꯃꯝꯃꯦ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯌꯨꯝ ꯌꯧꯔꯦꯕꯀꯣ ꯒꯥꯔꯤ ꯃꯅꯥꯎ ꯅꯨꯄꯥ ꯑꯅꯤꯒꯅꯦ ꯈꯔꯗꯤ ꯃꯝꯃꯦꯀꯣ ꯁꯤꯁꯦ ꯑꯗꯣ ꯃꯩꯁꯦ ꯂꯧꯕ ꯂꯣꯏꯔꯦ ꯃꯩ ꯑꯁꯦꯡꯕꯅꯤꯀꯣ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤꯀꯣ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤꯗꯤꯀꯣ ꯄꯨꯔꯥ ꯍꯧꯖꯤꯛ ꯃꯩ ꯄꯨꯔꯛꯏꯁꯦ ꯃꯩ ꯑꯁꯦꯡꯕꯅꯦꯕꯀꯣ ꯃꯩꯈꯦꯠꯅ ꯍꯧꯍꯟꯕ ꯅꯠꯇꯕꯗꯣ ꯀꯩꯅꯣꯅ ꯑꯩꯁꯨ ꯃꯩꯇꯩꯂꯣꯟꯗꯗꯤ ꯍꯥꯏꯕ ꯍꯩꯇ꯭ꯔꯦꯕꯀꯣ ꯁꯤꯁꯦ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯎꯒ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯂꯨꯏ ꯊꯤꯡꯆꯩꯗꯣ ꯃꯩꯇꯩꯂꯣꯟꯗ ꯀꯩ ꯀꯧꯒꯦ ꯂꯤ ꯇꯧꯔꯒꯀꯣ ꯏꯪꯊꯠꯄ ꯄꯣꯠꯅꯦꯕ ꯑꯗꯨꯒ ꯑꯍꯥꯟꯕ ꯄꯨꯔꯛꯄꯗꯣ ꯑꯁꯤꯒꯤ ꯃꯩꯃꯪꯗ ꯍꯥꯟꯅ ꯇꯧ ꯇꯥꯔꯦꯀꯣ ꯀꯩꯅꯣꯗ ꯇꯨꯕꯤ ꯍꯥꯝꯇ ꯂꯥꯏꯃꯪꯒꯤ ꯐꯨꯡꯒꯥꯗ ꯍꯥꯟꯅ ꯏꯟꯁꯤꯜꯂꯅꯤ ꯁꯨꯃꯥꯏꯅ ꯂꯩꯔꯪꯗ ꯍꯥꯟꯅ ꯐꯨꯡꯒꯥ ꯍꯥꯏꯀꯣ ꯁꯤꯁꯦ ꯃꯩꯇꯩꯂꯣꯟꯗꯀꯣ ꯁꯤ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯇꯧꯔ ꯏꯟꯁꯤꯜꯂꯅꯤ ꯉꯁꯥꯏꯗꯤ ꯊꯥꯎꯗꯦ ꯃꯥ ꯈꯔ ꯍꯧꯍꯜꯂꯣ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯉꯥꯅꯨ ꯊꯣꯡꯕꯗ ꯌꯦꯡꯁꯤꯀꯣ ꯇꯨ ꯁꯤ ꯂꯩꯔꯦ ꯇꯨ ꯋꯥꯎ ꯃꯨꯁꯨꯛ ꯃꯨꯔꯒꯀꯣ ꯌꯥꯝ ꯍꯥꯎꯅꯤ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯀꯣ ꯊꯤꯡꯒꯠꯂꯨ ꯇꯥꯃꯣ ꯊꯤꯡꯒꯠꯂꯨ ꯉꯁꯤ ꯒꯪꯉꯥꯏ ꯑꯍꯥꯟꯕ ꯅꯨꯃꯤꯠꯇꯤ ꯂꯣꯏꯔꯦꯕꯀꯣ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯑꯗꯣ ꯑꯉꯥꯡꯈꯩ ꯁꯦꯟ ꯀꯩꯀꯥ ꯈꯥꯏꯕ ꯈꯣꯠꯄ ꯑꯃꯨꯛ ꯆꯠꯈꯤꯅꯤꯕꯀꯣ ꯑꯗꯨ ꯆꯠꯄꯗꯨꯗꯤ ꯌꯥꯎꯔꯣꯏꯗꯕꯅꯤ나 ꯑꯩ ꯀꯩꯅꯣ ꯇꯧꯔꯒꯦ ꯍꯥꯏꯕꯗꯤ ꯏꯁꯥꯁꯨ ꯈꯔ ꯅꯨꯡꯉꯥꯏꯇꯕꯅꯤꯅꯀꯣ ꯑꯩ ꯊꯣꯛꯎꯔꯣꯏꯒꯦ ꯑꯗꯨꯅ ꯃꯊꯪꯗ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯑꯩ ꯑꯃꯨꯛ ꯑꯞꯂꯣꯗ ꯇꯧꯖꯔꯛꯀꯦꯀꯣ ꯒꯥꯏꯔꯤꯝ ꯍꯣꯏ ꯖꯒꯣꯏ ꯁꯥꯕ ꯃꯣꯏꯒꯤ ꯑꯗꯨꯒꯤ ꯂꯩꯁꯥ ꯄꯥꯈꯪ ꯑꯃꯨꯛ ꯖꯒꯣꯏ ꯁꯥꯕ ꯃꯧꯁꯤꯡ ꯑꯃꯨꯛ ꯁꯥꯕ ꯃꯣꯏꯒꯤ ꯃꯌꯥꯝꯗꯣ ꯑꯩꯅ ꯅꯝꯃꯒ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯁꯤꯡꯀꯣ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯗꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯁꯤ ꯉꯥꯏꯃꯤꯟꯅꯔꯝꯃꯣ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯕꯥꯏ ꯕꯥꯏ